Manipuri News Reader की channel की video amta update tawjage ngasi ayu angan mafong machi phongna February ki tang 12 da nungsinabana kihanbadagi thauri yanduna sijakre hana nungsinarambani haiba nupa amana toina kihanbiba masagi sahi 13 rom ta ngai bi nupi masa ama yumgi tv yangphom ka amada thauri yalaga siraga leramle thawdo asi January 10 gi nungthilda Kaching district ki Sugunu police station na konba mafam amada thokibane Laisabi toina kihali hairiba miwe adugi mamingna khaidem nauba sei 18 apokpa Ragumani kawe Sugunu napat thongkha makha lekai degini hairi thawdo adugi matangna lekhidrabi nupi masa adugi apokpana Sugunu PS ta pisin kiba wakat cherol amagi matung ina hairibadi accused naubaga lekhidrabi magi masa nupi aduga haukiba sahi ama anirom nungsinarame adubo makhoi ani yek thoknaba oibena makhoi ani gi nungsinaba adu tokre madugi matungda accused oiriba nauba asina Facebook ta nupi masa adugi ikai khumnaba mangba yaba ludabo haiwata iduna haukiba January 15 amasung 30 da thagalakhe masida sunatana accused asina laikhidrabi nupi masa adubu namduna lawgani amadi nupi masa aduna tamlibe school laklaga mabu hatkani haiban singo wahi wata kya sijinaduna nupi masa adubu kyara ki hanbagi thabak sathakhe madugi matung ngarang January 10 gi nuthil pung ani makhai trom tarakpa masagi yumgi tv ki yangphom kada thonglun silaga thauri yanduna siraga leirambani haina palle hiramasida Sugunu PS na case ma lokhot pagaloina na accused tu police na phare hairi